Karida nongdam khol taibong mabu khanglibra ngarang na kari oikiba haying na kari oigani khanglude ngasi kitamak hingliba miyoibana kana leitabani hanglaba atiyada madom paiba cheklani adobo leirami kana amadi chekla mabu mitazaba kanagumba ama emergency room mamangda famduna leirambani Robert makut khoningdo khuda sauraga khutsa singdo punsilladuna tanjada da doctor thoraklaga Robert ki manakta leblare hek nakanda amu famtharaklaga sordo tapna hondoklaga haire angangdudi kanba ngamdre masama oning thizana sengdoklaga nupimcha do budi pothalambani unarudoira Robert yinglakte adobo phamlambadagi hagona khumlami discharge iramu konungda pothasano chatkre hanna yinglamda lakle ER gi nakanda leiriba ward ki ahanba kadu tamna mi changlakpagi sahum phangbana mamit ushillaga leiramba tonsu tapna panglai ma hinglaroi magi da makana leitre khalluba mikupsida mangde leplamni banu padu ubada ton yam wana noglei Robert sonok tuna nakanda leiriba chakridu da famthai nasadu ke shu tawdreko ton tawdi haibago mangak tu tapna hai Robert tapna makha rai nangi fibam khangna mafamduna nangbo hanjin thazaluba ekhoina lanbani sidagi de kemta khaluna da mayam leiri ton nok tun hairei isok chok thaba khonjelda aina maram oiraga dada hoi yam maramlani sidi himinabagi mateng pangnabani phare nangwa yam ngangano kuina naba yade nangonda hangadaba wahang yam lei potharo ko ai mapanda lege wai singdo haina Robert hagotkre tonsu khumludre nokfetamak tawri adobo Robert na thongjin hek wang malan kibaga ton kapthorakle noklamba minokto swai mangkhiduna hik jingladuna pina kaplai namjanam thekladuna mami tamlak boirabasu hege matang hairabne iyoiga tawriba thawai mabukan mangamautraba aina hingluba ikari kandari sarang manungdagi tholakbagi kari nungaiba amuk pangkini asuk tonra punsise nason pikna soliba taxi ado thongjinda lepliba Robert tai kapli haibasu mayek singna khangi adobo changsillaga themlubadi ngamdre yengliba miteng ado mitfam chade haiba ma khangi adobo thamoi magi ningaibo kanana thinba ngamni haibage thongjilgi tainaba walduda tapna nga tharaga lei tari thamoi kaina kaplibi magi tengtha khol thabak pumna magloirakpada ahingi matam helaklabani hamuni ngasi so thodok ama thorakpada mitsadana roki gi mi changlaga mairabagi mayok telepki achan mirai naiba mamagi matawduda mairaba thamoi khutum sudana makhangi adum oinama ngasi di roki bu kanthokpada mari yetlami wado miyamgi nakongli yohon khidre haibabo roki bu konong changhanba yaroi haiba akan mawarep lauramle maraksida tongi wari so lekhai ama tarami sinarami magi damak lengdana leiba miyoi singda pumloi loiduna ka changakle wakhal na chok tharakpana meraba masado ka hena sonthakraboi khalle ka do hek changakpanga mana so hek tumba sofa do da tamna famthai chok tharaba haksang ado machi leningdre sofa gi namyang do da makok tu tapna nga tharaklaga litliba fruit ki kudam ani do ani subu phau lokthokladuna bulliba taido khara khazik komthokhalli phana warso mabudi yinglui gi ngamde mabu hek urabadi maithongso hekta mamon noki haina mairaba leiriba fibam do kaidana mamaido magi ye thangba nakal adomda onduna yinglei makhong do sofa da thangalaga masado tasillaga
ꯃꯈꯨꯠꯅ ꯁꯣꯐꯥꯒꯤ ꯅꯝꯌꯥꯡꯗꯨꯗ ꯉꯥꯛꯂꯒ ꯐꯝꯅ ꯐꯝꯅ ꯎꯏꯊꯔꯤꯕ ꯃꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ. ꯌꯦꯡꯅ ꯃꯣꯃꯣꯟ ꯇꯧꯔꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ. ꯁꯤꯒꯤ ꯁꯛ ꯃꯆꯥꯁꯤꯅ ꯄꯥꯏꯕ ꯄꯋꯥꯔꯁꯤꯗꯤꯀꯣ. ꯃꯩ ꯆꯥꯛꯂꯝꯕ ꯊꯃꯣꯏꯒꯁꯤ ꯑꯥꯏꯁ ꯃꯇꯨꯝ ꯑꯆꯧꯕꯗꯨ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯈꯤ. ꯏꯍꯦ, ꯃꯀꯣꯛꯁꯤꯕꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ. ꯍꯌꯦꯡ ꯅꯥꯕ ꯇꯥꯔꯦꯅꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯝꯂꯒ ꯂꯥꯏꯖꯒꯤ ꯃꯐꯝ ꯆꯥꯗꯅ ꯍꯤꯞꯂꯤꯕ ꯃꯀꯣꯛꯇꯣ ꯁꯦꯝꯒꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯇꯝꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ. ꯗꯥꯏꯔꯤ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯗꯣꯛꯂꯤꯕꯗꯨ ꯎꯕꯗ ꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯇꯥꯈꯤꯗꯕ ꯀꯨꯏꯔꯕ ꯑꯉꯥꯎꯕꯤ ꯃꯥꯒꯤ ꯆꯣꯔꯣꯜꯗꯣ ꯃꯩꯔꯥꯕ ꯌꯦꯡꯅꯤꯡꯂꯛꯏ. ꯂꯥꯏꯖꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨ ꯇꯞꯅ ꯂꯧꯔꯒ ꯌꯦꯡꯂꯤ. ꯄꯨꯝꯅꯧ ꯅꯧꯕ ꯋꯥꯍꯩ ꯈꯔꯅ ꯑꯉꯧꯕ ꯆꯦꯃꯥꯏꯗ ꯇꯥꯔꯤꯕꯗꯣ. ꯅꯟꯗ ꯗꯣꯂꯥꯟ ꯆꯦꯈꯥꯏꯕꯅꯤ, ꯑꯔꯤꯕ ꯈꯨꯕꯥꯝ ꯕ꯭ꯔꯖ ꯒꯣꯄꯤ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯐꯤꯖꯤꯅ ꯈꯨꯝꯗꯨꯅ ꯂꯣꯠꯄꯅꯤ. ꯃꯇꯧ ꯎꯕꯗ ꯋꯥꯖꯔꯕ ꯔꯥꯙꯤꯀꯥ, ꯈꯥꯝꯖꯕꯅꯤ ꯃꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ. ꯇꯣꯛꯂꯨꯒꯕ ꯁ꯭ꯌꯥꯝ, ꯑꯣꯛꯂꯤ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯅꯪꯕꯨ ꯈꯥꯝꯂꯁꯤꯔ? ꯇꯣꯛꯂꯨꯒꯕ ꯌꯥꯝꯕꯣ, ꯑꯣꯛꯂꯤ ꯀꯩꯗꯧꯒꯦ? ꯏꯉꯥꯡ ꯉꯥꯡꯂꯤ ꯅꯤꯡꯊꯤ ꯇꯨꯔꯦꯜ, ꯉꯥꯡꯂꯤ ꯑꯃꯨꯕ ꯁꯅꯥ ꯈꯣꯡꯅꯥꯡ, ꯃꯆꯨ ꯁꯪꯂꯤ ꯀꯪꯂꯤ ꯎꯐꯨꯜ, ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ ꯃꯩꯇ꯭ꯔꯃꯥꯛ. ꯆꯤꯝꯕꯥꯜꯗꯒꯤ ꯀꯥꯡꯈꯤꯗ꯭ꯔꯕ ꯊꯦꯝꯖꯤꯟ ꯋꯥꯍꯩꯅꯤ ꯆꯦꯃꯥꯏ ꯑꯗꯨꯗ ꯊꯝꯂꯝꯂꯤꯕ. ꯗꯥꯏꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯅꯣꯛꯆꯕꯒꯤ ꯋꯥꯇꯅꯤ, ꯆꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯁꯨ. ꯈꯪꯅ ꯎꯕꯤꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯇꯠꯇꯅ ꯋꯥꯍꯟꯕꯅꯤ. ꯂꯥꯏꯖꯕꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯅ ꯏꯀꯣꯝ ꯀꯣꯝꯅ ꯄꯥꯏꯔꯤꯕ ꯄꯦꯟꯗꯣ ꯂꯧꯏ. ꯃꯍꯥꯛꯅ ꯏꯔꯝꯂꯤꯕꯗꯨꯒꯤ ꯂꯩꯃꯥꯏ ꯑꯃ ꯐꯥꯛꯂꯒ ꯃꯥꯁꯨ ꯏꯕ ꯍꯧꯏ. ꯆꯤꯝꯕꯥꯜ ꯌꯧꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯩ ꯈꯔ. ꯂꯥꯏꯖ ꯁꯣꯠꯄ ꯀꯦꯇꯨꯀꯤꯒꯤ ꯇꯥꯝꯂ ꯂꯩꯅꯝꯅ ꯂꯦꯡꯖꯕꯅꯤ ꯂꯩ ꯄꯔꯦꯡ, ꯑꯋꯥꯕ ꯁꯨꯔꯒꯤ ꯏꯁꯩ ꯑꯃ. ꯃꯣꯃꯣꯟ ꯃꯥꯏꯊꯣꯡ ꯊꯥꯖꯅ ꯊꯥꯕꯂꯩ ꯂꯩꯅꯝ ꯑꯣꯛꯂꯨꯕ, ꯄꯨꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯃꯥꯏꯊꯤꯔꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ. ꯃꯤꯀꯨꯞꯇ ꯂꯣꯏꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯒ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯊꯥꯡꯒ ꯇꯨꯡꯗ ꯃꯥꯡꯗ ꯏꯟꯅꯗꯨꯅ ꯆꯠꯄꯅꯤ. ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯛꯄ, ꯈꯜꯂꯨꯔꯕꯗꯤ ꯋꯥꯍꯪꯒꯤ ꯋꯥꯍꯪꯇꯅꯤ ꯂꯩꯔꯤꯕ. ꯅꯣꯡ ꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯣ ꯃꯍꯩ ꯄꯥꯎ ꯅꯨꯡꯉꯥꯏꯅꯔꯦ. ꯏꯟꯇꯔꯅꯦꯜ ꯀꯣꯔꯠꯀꯤ ꯃꯄꯨ ꯁꯤꯖꯅ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗ ꯁꯦꯒꯥ ꯀꯥꯏꯕ ꯃꯈꯩ ꯁꯔꯥꯁꯟꯈꯤ. ꯔꯣꯌꯦꯜ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯊꯝꯈ꯭ꯔꯒ ꯀꯣꯅꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕ ꯑꯣꯏꯕꯅ ꯈꯔꯅ ꯁꯣꯟꯅꯩ. ꯉꯝꯒꯗ꯭ꯔꯅꯤ ꯁꯤꯖꯅ? ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯩ, ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ, ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯒꯤꯁꯨ ꯃꯒꯨꯟ ꯑꯃ ꯂꯩꯔꯤꯕꯅꯤ. ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯠꯁꯨꯗꯥ ꯋꯥ ꯉꯥꯡꯗꯦ. ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯔꯣꯛꯀꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯩꯔꯥꯕꯅ ꯂꯦꯞꯄ ꯋꯥꯗ ꯌꯦꯠꯂꯨꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯏꯟꯇꯔꯅꯦꯜ ꯀꯣꯔꯠꯀꯤ ꯑꯣꯐꯤꯁꯇꯅꯤ. ꯂꯥꯏꯖ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯆꯦ ꯈꯔ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯤ. ꯃꯍꯧꯁꯥꯅ ꯇꯧꯕꯒꯨꯝ ꯀꯥꯏꯗꯅ ꯆꯠꯊꯩ. ꯆꯦꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯒ ꯀꯔꯤꯅꯣꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯀꯞ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯪꯂꯛꯏ. ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯇꯦꯕꯜꯗꯨꯗ ꯀꯞ ꯑꯃ ꯐꯠ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯀꯣꯐꯤ ꯊꯛꯇꯕ ꯅꯪꯒꯤꯅ ꯆꯥ ꯄꯨꯔꯛꯄꯅꯦ ꯑꯩꯅ. ꯇꯧꯔꯝꯕ ꯃꯊꯧꯗꯨ ꯂꯦꯞꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖ. ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯗꯣꯛꯂꯝꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ. ꯉꯔꯥꯡꯒꯨꯝ ꯏꯁꯥꯎ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤ ꯂꯩꯔꯝꯕꯗꯨꯗ ꯁꯣꯔꯗꯨ ꯅꯦ ꯇꯥꯅ ꯍꯣꯟꯊꯩ. ꯃꯃꯤꯠꯇꯨ ꯆꯦꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯌꯥꯝꯕꯨꯡꯅ ꯄꯨꯔꯛꯏꯁꯦ? ꯃꯩꯔꯥꯕ ꯈꯨꯝꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯅꯥꯀꯟ ꯑꯣꯏꯔꯞ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯄꯥꯛ ꯆꯥꯎꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯈ꯭ꯔꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤꯗꯣ ꯊꯥꯡꯒꯠꯂꯒ ꯌꯥꯍꯨꯝ ꯑꯃ ꯆꯤꯡꯉꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯂꯦꯝꯖꯕ ꯁꯥꯗꯨꯅ, ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯅꯨꯄꯥꯗꯨꯅꯦꯅ ꯉꯁꯥꯏ 8:30 ꯄꯥꯎꯗ ꯌꯥꯎꯈꯤꯕ. ꯑꯗꯨꯗ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯒꯤ ꯑꯦꯋꯥꯔꯗꯁꯤꯗꯗꯤ ꯂꯧꯔꯒꯦꯗꯣ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ. ꯃꯈꯜ ꯃꯈꯜꯒꯤ ꯁꯦꯕꯥ.
Laisa khumlaktre. Hauzikansi anido ihonda onare. Wa yamna nganglamba nupisina tumin leiba hokre. Wa yam nganglamdaba nupasina khadangi cheikhei chingpham khangkidre. Haina mairaba kagi akoibadu yinglaga amu haurakle. Room setting si nong nong tawse. Furniture si sulo insinge. Nangidi anawba ngaktani tawduise. Ay leiringaida nangna karigi chawkri amanbada famzeroni. Ayna ningtha orise nangini. Nangi apamba pinabani. Machin la maraira pangangdi nganglaga lay. Mana nganglingi cheraktuda nupidudi manakta leplamle. Hairiba wadugi moti fongdoktana Laisa makutta pairak pachedo table da fat thamlaga haire. Sida yambungi silamta nambiyo. Gohaidu da mairaba chedu da fat yingli. Hapet to ubada khangma ngami. Paisagi maramni haiba. Iriba maye kharado maintenance mayamgi list semladuna Royal Court ki oina leiriba finance office tagi paisa kaithana bachini. Maduda changadoribasi mairabagi soi khaktani. Royal sin namkibaga paisa do Laisa ki khutta yogadabani. Adum oinamak leiriba amount to yamna yamli. Hendok pathokna yamna uri. Adubu mairaba kuini yingduna leite. Nokmi Laisa da yinglaga haire. Royal Shield office da leore. Kamdaushige. Nangi se thubagi oiradi fare. Ai ningthemda puhalage. Laisa na marak phattatlaga khumlai. Yani ai loruge. Ningthemba amuk sizinnaroise. Ngangna fatlai thoklaga chatkigi honai. Dubo mairaba pairamba coffee do table do da yam thuna tamkhraga phuk hagolaga chatke honariba nupidugi khodangdo ta paiduna manakta khangchingchingsili adumna tawrakani haibagi sem saudabana Laisa mairabagi manak nakna paisilakle adoki matik nakna khibana pakhatna mamitto lauthoklaga mairabada karino haibagu minglei adubu nupadudi karisa thoksada mong hadana leiri Wadingangda makut khubido tapna thangalaga Laisa ki chimbal da thinglei aten mami kup kharada tawrakliba matawdo Laisa tinga hangi kaino yambo kaino tawridubo matang lai machadida khamlakte mairaba mamitna Laisa ki chimbal da yamna munna yenglaga makut khubi aniduna nupi ki chimbal makhaduda yamna tapna nali aroiboina mathang makha panana amuktang sat chinglamlaga Laisa ki masado phat amung lai thoklaga che adugi signature tokpham mapaduda khobiduna kitnamsili Laisa su yengi matawdo ingaw ni yingli adubu nupadude che duda yinglamlaga Laisa da amu ansilaga nokmi hairi silodagi henba fingerprint tawrabani lipstick angang basangak panangna tongzare sija si hairaga yaton khazik uhallaga nokpa magi hainabi minokto noglei onthokna so onthoi haibaduni Laisa na sanglakpa lipstick tuna namdana he khudakta soi tawkhre ngayaki mathong khangdaba phibamdo gyalak labada Laisa phamlambadagi phuk hagolaga phido haifet semjili masado mungnon tharaklaga table da leiri bachedo phat paikhali phet haidolaga tuk chat paukhre tanjaduda kadomdagino Linda do thonglomdagi prabab changsilakle loiba naidabani ayetpa khurongna yomi haibaduni yamna phawbagum hoimai haida prabab changsilaklaga mairabagi mangda chaplepi makokto nolap tawraga haire yambung report pi balaksare sida yambung leiki haibaduda somdoina changjarakpani prabab changsilakpaduda mairaba sungak lubani adubo mangmaktale lepnarabada sauninglaso pakhum pirai State Affairs ki already aina department amada sinakrabani nangi report se karambano Linda tapna women politician singi matangdani ambo makhoigi demand gi matangdani mera bangai ha chaplep laga wakhal khaluraga adudi nanam siga tanaro Linda nupi gi thabak simadi Royal Court na meeting changlabaso maipuna bade internet ko na tawrasano sisagi opinion do nangna report ama semlaga Royal Court ta pikhalo sida wa loirase fare nang thomo marai yet ki khalubra bo thabet hekta kakthat pirakle adubo wa famdu tabada Linda sauri gi ngamde pumna magmagi oining bagi ihulda ahing taibang khanglak traba matam sida maira bana Laisa ki dama chap yungna leptuna leiki basina mabu amuke hena wolle asaw bagi mahusi tapna ka khalakpana kadai fok yongna tawbang ngamlakani haiba
masa phawba haiba ngamlaktre. Upai leitraduna Linda tapna noksinaraga mamai leithorakle. Mityengdu chapchana laizada tarui. Adubo laizana mabu yenglamba phibamdu angakpani. Ngasai lephawbadudagi laiza machi lenglamde. Mityengduda masu khokdok charaduna lepkap tawi. Adugumba laizagi masado pura onsilaktun hairei. Lindabu munna yengladuna. Ewa karhaige. Yaiko. Konthokdune matawdune Linda sawningmana loire. Adubu mairaba laibana noksinaraga khummi. Hekta haibiyo inamsi. Mebarduda laiza noi nogi khongkap khara Linda romda thangzilaga. Matam amada yambungi nakta pakchang changlaso. Hozikti madu tawgano. Nangna karigumba yambunga unagi hairande. Hana appointment ama lauraga yam lemna lao. Nangni chamchamna laklabadi. Ai si yongna hairamdaba yai. Adubu report puduna lakpanina maong khara malhaningbagi wani. Aina harise bab tabra nang. Sauninglagi mathaktuda wahang ama Linda ikaiba sauningba ani paraga mamai mamitto ngangsilakle. Adubu khumlai taptharaduna. Inamsina lana khalle. Yambunga ikhoigadi family gi type ni. Inamsi laktringi matamdagi tawrakpa oibana ai subab oirodre. Laiza fingatte tamna noklaga makhatai. Aduni aina harise. Ai laktringi da kusi tawraso. Hauzikti ai laabanina tawgano haibani. Nang sumit panbanina uramgani. Na panbanina taramgani. Leibak asigi thawpuri baning thaw ama oiraso. Yambungse yum palaba nupani. Mana aigi nakta laiki khangna nangna fat hekta changakpado ai pakhale. Maramdi nangna su hena khanglamba yai. Matai manaw amana ka amada laikibada karamba phibamda natraga karamba maungda leiramba yaba yadabadugi phajaba thiba achop arem ado nangna khanggadabani madu khangzinba tangai fadabani. Wari tana moli kopi thaksaramba nupado namdana hek nohalle. Madu masu khonjel khajik thokna nokthorakle. Matawduda Linda de sawningmana mapum thitle. Mabu chaibada natana laizan hairiba wastingdo mangondadi hu onkre. Kuina sangtana leirabadi aphabo oiraklaroi khangladuna Linda makoktu tapna nontharaga hairami. Matong gyan tasarani. Nang thokiba yarani. Wahidu pau hek sawningi Linda. Adubo ma yamna tapthakre. Mairaba leiramdrabadi laizabu lemna tharoidabagi phibamni. Adum oinamak thabok oina pangthoklamdrabasu thamoidadi yekre. Yektuna thamkre kachun amada. Linda hek thokibaga laiza sor tapna hontharakle. Masu asawbana phungatlurabani. Tableduda amuk changkhraga makhutta pairiba chedo thamlaga hullei thorakpani. Adubo kadomdagino sofada phamhoba nupado mamangla chapleptuna leiramle. Mana yengna makhutta pairiba bottle makhum hangdoklaga pirei. Aduga khonjeldo itap thana yamna lushinda anglei. Masak fazaba nupagi nupi oibase wabra. Laiza khumde mairabada mamitto pairapni yengi. Taningde haibagum. Matawduda nupado nokmi ising bottle do laizagi khutta namdana paihallaga waridu makha samthai. Paigan basina pongan basina. Arjun gi gantiba paiba engonda. Nupim chama gi thutlawa ten machasina kedongni haige. Kapta kaplaksano. Thabat kakthutke. Se ising se takchilo. Masak fazaba nupada lahirubanina nang khara diwarani. Ado nang waganu siza yambungse nang khaktagini. Nang napamdruso yambung nang geto moidorabani. Laisa tapna. Ai kari haikrage yambungda. Karigino wa su yam ngangbirisiba. Itap tapna chumdring hairakpani. Nupiduna kariso haidana mani irang sagatluribado ningsinglaktuna amuk ta khumi. Nang kem khandro. Linda na engonda tawriba flat mayam si udraba nangbo. Kainune nangbo isibo khambandamro. Tana duna hanglibaduda laisa prok chakle. Wakhalamada mairabu intoklibani. Adubu nupasigi chakrida ma khang mangamdre. Khonjeldo khazikantakna laukhalei. Ho kedobagi khambandoino. Niyom natana thabak tawe haibagi ngangbani. Yamung bu khamban mai natte. Yamung kari oidana khambandorige. Si haidana nupido phet tawraga chatfawkre.
Mataududa mairaba nokmi makhot aniduna pocket humlaga laizagi tung inaragle nokna masu lauri khamban biyo khamban da bayari natradi nang nupi atopa na mai nupa da irang hausilaga khamban de haidana case tawni ko aduga fine oina thamoi da igi patata sinne khamban da bayari sija me hi git na laurakpado taraga laisa tung olaga mamit perap yengladuna khumi lemde da ko lalita bisakha gi macha se nupa man bagun amata chenda base irai bakini khandok lasira pakcha de yambo rasi leina thabak thoramda hi na pokning lupsan biyo mera ba khongtang khasiyang khalai pakhum ama pining laduna kalap asang bado jab kalaga laisagi nak yorakle nupi duga manana khongdo thanglaga hairi ingna tapna yamong hada nupa thokpa pamgano sija aigidi tongzabani nangdi famkani sija kam mamai bema wahaiduda fet tawduna chatlamba nupido chablekre pisum arei ke suklaga mairabada sauni yinglei karan ngangi haiduna sauribani ikai khangdo inaribani maso sauksinaduna khanglude aduguma mikub ado pamurakani soidana nongmadi matam mongaiduna hinglibase matam mabu ningsingnabani amuk suwadaba ngamlamde oina duna leiringei lena duna chaklingei chaithokhigadra taibang wakhal ahangmada pairiba malangong onkigadra sakudaba mami